Miscreants hurled a grenade at the residence of T.H. Manihar, President of Federation of Civil Society Organizations, FOCS, last night at Kongba, Khetri-Lekai, Jekon, Imphal East. The incident took place around 9 p.m. yesterday. According to reports culled from the spot, some miscreants earlier asked the residents of Manihar to some locality. Luckily, the grenade was not blasted and no one was injured. Speaking to media persons, Manihar condemned the act in the strongest terms. He further said he was dedicated his life for the betterment of the society, and such an attack proves there are people who want to keep the society backwards. He has been helping the others since the Kuki militants attacked the Meitei community since May 3, 2023. He appealed to all not to create unnecessary ruckus amid the crisis and also called upon the people to root out such people. Kuki lan ngapa kuki lebak ngapa kampung sing sing tai rap tau jar ko wari sa jar kan ma kuki motivate tau ba kuki kian ta ba mai ben ba kuki wari sa na kan da kuki sentiment id kuki emotion lai na ba kuki lebak sing interest thabak tau na ba kan tau ja bani ai thoidok pa amana che tau pa nuai na da ba kai do buki em ta wa pham leite ngon da ado ai na tau ja babu la Manipur kan da ba ya lebak kan da ba ya di hai bani ado Aiki sigumba wakhalon laiba mi amada smai tau dara ngon bom langjalam bansi madugi midu karamba minu sene aina gyan tadri se karamba minu haibade ma laiba nuksiba mira natraga ko laiba thuai haiba kangbu haiba se masima ai gyan tadre aduna karimta ai ngon warning to giba court giba ai karimta laite ai gi straight ai chachari basi Manipur kai bi ade maitei khunai kandabi ade haiba gi wakhalon da sanghan jabani si sanghan ba mi amade attack tawra i bansi ai ngon demand to giba laite demand tawra ju pening laite ai hen to maune ne lai se aduna langchili ba bonsi error pum mapan ga madani sai chingna bam di sum lai hren ung daram che phai sida car ko ge ama tor kan da hanga men hai ayum je da boi chang sangam da ba da yam nungai jara hai ma chakhi na adri ki ai kai no ne na khan laga lai bani du bai chang ko gi yumbure bi hai tare no gi ko gi nupi na mapanda gi koli kheng ma ji washroom chang thor pa kan da kor chen thal lai na taw kan yeng kan da bom ma le na mana bom jin la ro pa adu bai na chen thora lai ba ka da thor pa kan di lai ram dre gari du ma thawut ki ba awalom da thawut ki ba gi signal ma phet phangawi sina tan da thoidok pa leite adu bo sigumba akhoi ma sem gi marakta Manipur kanji Manipur thuai loi si maitai khunai kanje na khanba wakhalon oiraga di suma thabak si nolo ne ingonda tawrisi hoi ai di thokre noina soibete gi thoga jo moina maduma matung da thon bi no to patu tawino imalai ba nu sibata araga di imalai ba ke thabak tawbiu imalai ba nu sideba taraga di adom Manipur je thadoga karai da no sakti go ra ba wafam jima thamjaningi Hojoj akhoi lejari mafam ase Kongba Khetri-Lekai uchekot machindani mafam asida ngasi numidang pung 8 rom tarakpa dwaida sakhangdaba miyoi singna FOCS ki president oriba thoiding jam gi mayumda pung 8 rom tarakpa dwaida hand grenade ama langjalamle hariba hand grenade asi pensalaga langjalaw matungda hoju phawba pokhaidri adubu langjalami bayum asina akhoi thoiding jam Manihar FOCS ki president mayum asi sta leire aduga langjalami sina akhoi masigi lerak asida laklaga sigi so maksidagi langjala ko idune hoju jik sumang da bom asi pokhaiduna ta duna leiri adubu makha ba hoju bom asi karam kanda pokhaira kani amadi asumaina khangba ngamdabani na police na hoji mafam asi sil tawga sumang da bom asi ta duna leiri adubu ngasai pung 8 dwai da pokhai khraba langsalakli ba bom asi hoju pung 10 ga makhai tarak laba fawda hoju fawda bom squad laktri masigi damakta akhogi laikai gi maira pai bising amadi FOCS ki president masam ngsu kitang nuai da phungdu habadi ngasai pung 8 da langsalaki ba bom amabo hoju fawba pung 10 makai taraba fawda hoju bom squad lakta bai basi kitang nuai to poe amadi lamdam asige hoji leiriba sina hoji laikai gi maira pai bi amadi laikai gi miyoi sing laktuna bom asi langsalamba asida akogi laklibani sida phibam asi hoji leiriba miyam sing sina phongdorokgi matung ina karigi damakta kanana karigi damakta jumlakta bom langsalibano langsanba tarabasu nungthin matam da khoi wari sanaraga yano pot asida khoi gi kanana karigi damakta sigun laba bom langsanbagi thong asi chathari bano haibna chingba pendaba kholaw kya amasu hoji phongdorokli makhata na hoji akhoi policing nadi bom asi pokhai dana aso open yaw dana section thorang kya manum su lokali ado makhata bo hoji police ki ahem force laktuna bom squad laktuna akhoi leiriba bom asi akhoi lakhat kina ba akhoi thorang su tawre habagi pawdi leire adubo police bom squad sing je hoji bo laktribina karam kan lakane habdi hoji pukena tamangam dri hiram asi gi matang da video journalist sing hangam bolina pawdunjar brishikes nawrem elite news Kongba